Lamdam asida mayai kaba chinjak maru phangna muthatnaba tongan balup kayana honaduna haurakliba naha singbu kannaba khongjang kaya sangsiliba tanja asida lengakna ayaba piduna yu yonpham hangnarakliba singa si thingnaba Kaglei People Against Narcotics and Psychotropic Substances Kaglei panas na akanba khongjang sangsilagani haina lup asigi Secretary General Wahas Pundraina pangthokkhr wafam asing asi Jam Hall the pangthokkhiba Kaglei panas ki marirak suba mapok kumon ki thouramda phongdokkhibani Kaglei panas ki President Elangbam Ibempi Sakleima former IGP Sorokhaibam Manglemjau social activist Asang Kasar Moirang College ki Principal Dr. Rahejuddin Sheikh Kepikon ki President Joy Kumar Sungkham Village Protection Force ki Army Chief Commander Arambam Naukham amadi Kaglei panas ki President Loikhomba Maiteina President members singoina saruk yakhiba thauramada Singjamai singa mathakta leiba how ground dagi hauduna Jam Hall Pawba bike rally amasu satkibaga loinana tongan ba CSO sing amadi media gi lamda thabak tawriba paumi singda asambelengyan khudol tamduna ikai khumnabasu utki thauramada Wahas Pundraina makha taraduna iramda masida mayai kaba sinjakna maram oiraga haurakliba naha kayabu nisagi ipakta taduna mangtharakliba singa sibu kannabagi pandamda lamdam masigi club CSO amadi maira paibi singa punna khuchamnaduna nisa thingbagi mayokta tongan ba khongjang kaya sangsinduna lakli luk asigi district council local council amadi unit kaya hangdoktuna makhal makha kaya gi drive chathaduna drug sizinaba amadi lalonba miyoi kaya phagatpaga loinana sangsiliba khongjang asida hena mai paknabagidama inkhalakliba naha kayabu drug tagi lapna laihanabagidama school college amadi laikai khungang kaya da satuna awareness kaya amasu pangthoktuna lakli loinana drug saduna lana chatluraba miyoi kayabu mafam kaya da pusinduna akang ahi kaya ga tanaduna tungi punsida karamba khongthang thanggadagi haina su kupna khanan nainabagi mathakta naha kayabu masama ufana thamnaba amadi thaksi kasi khanghanabagidama Haksel Kanglon haina mingthonduna mafam kaya da center kaya hangdoktuna takpi tambiduna hotnari basairak asida lenga ki ayaba magaloinana mafam kaya da yu yonpham sing mathang hanglakliba asi yamna laibak chibani maram sing asi leibana hairiba yu yonpham sing asi ki mathakta khongjang sangsin bahawragani haiba wafam sing phongdokhi Rakka mari leinaba iramdam chidigi meyai kaba tinja chinganaba makal maka kayagi kongjang changchin gigani hairiba kongjang singasi changchin lakba matamdaso iramdam chigi leiriba iraicha punamak amadi civil society organization punamakna mateng pangbiyo support tawbiyo haiduna Kaglei panas ki maikai dagi appeal tawjari